ꯃꯦꯀꯤꯔꯥꯁ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯣꯏꯁꯅꯥꯕꯨ ꯄꯨꯈꯠꯂꯤ꯫ ꯏꯃꯥꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯤꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ ꯃꯦꯀꯤꯔꯥꯁ ꯍꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯦ, ꯄꯦꯁꯦꯟꯁꯤꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯦꯀꯤꯔꯥꯁꯅ ꯍꯣꯏ ꯗꯣꯛꯇꯔ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ, ꯈꯨꯠꯀꯤꯁꯤꯗꯤ ꯑꯗꯨꯝ ꯐꯅꯤ, ꯑꯗꯣ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯛꯅꯨꯏ, ꯕꯤꯄꯤꯁꯨ ꯂꯣ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯈꯪꯗꯕꯅ꯫ ꯗꯣꯛꯇꯔꯗꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯦꯂꯥꯅꯤ, ꯑꯗꯨꯒ ꯄꯦꯁꯦꯟꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯗꯤ ꯀꯞꯂꯤ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ꯫ ꯃꯦꯀꯤꯔꯥꯁ ꯂꯩꯃꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯁꯥꯗꯨ ꯌꯥꯝ ꯆꯣꯛꯊꯔꯅꯤ, ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ, ꯀꯞꯂꯅꯨ꯫ ꯂꯩꯃ ꯀꯞꯂꯤ ꯀꯞꯂꯤ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯣꯜꯂꯦ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯏꯆꯥꯁꯦ ꯃꯥ ꯈꯥꯡꯕ ꯉꯝꯂꯔꯣꯏꯅꯦꯍꯦ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ, ꯀꯩꯗꯧꯕꯒꯦ? ꯊꯣꯏꯁꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ, ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯁꯤꯟꯈ꯭ꯔꯅꯤ, ꯀꯞꯄ ꯇꯣꯛꯁꯤꯁꯦ, ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩꯒꯨꯝꯁꯦ, ꯇꯞꯅ ꯏꯪꯅ ꯂꯣꯏꯅꯁꯤ꯫ ꯏꯕꯨꯡꯉꯣ, ꯀꯝꯗꯧꯅ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ? ꯃꯦꯀꯤꯔꯥꯁ ꯂꯩꯃꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯗꯣ ꯍꯥꯏꯁꯤꯔꯥ ꯍꯥꯏꯗꯣꯛꯀꯨꯝꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯗꯨꯅ, ꯑꯗꯨꯕꯨ ꯂꯣꯠꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ, ꯍꯥꯏꯗꯣꯛꯈꯤꯕꯅ ꯐꯩ ꯈꯟꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯃꯗ ꯈꯪꯍꯜꯂꯤ꯫ ꯂꯩꯃ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯜꯁꯨ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ꯫ ꯁꯅꯥꯍꯜ ꯄꯥꯈꯠꯅ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯆꯥꯁꯦ? ꯍꯩ ꯃꯃꯥ, ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯃꯦꯀꯤꯔꯥꯁꯀ ꯂꯩꯃꯒꯗꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯈꯣꯏꯗ ꯂꯩꯇꯦ꯫ ꯀꯔꯤ ꯍꯥꯏꯔꯒ ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯅꯤ ꯈꯟꯕꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯅꯥꯍꯜ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯩꯃ ꯇꯞꯅ, ꯏꯕꯦꯝꯃꯁꯦ ꯈꯨꯗꯥꯡꯗ ꯃꯁꯥꯅ ꯂꯦꯟꯊꯠꯆꯔꯝꯃꯤ ꯃꯈꯣꯏ ꯕꯕꯥ꯫ ꯁꯅꯥꯍꯜ ꯉꯛꯅ, ꯀꯔꯤ ꯇꯧꯕꯒꯤ? ꯍꯩ, ꯉꯥꯏꯈꯣ, ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯎꯈꯩ ꯀꯞꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯂꯨꯅ ꯈꯟꯖꯕ, ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯝꯅ ꯑꯣꯏꯔꯝꯕꯗꯨꯗ ꯁꯅꯥꯍꯜ ꯃꯆꯥꯗ ꯈꯤꯇꯪ ꯋꯥꯔꯧꯕꯗꯤ ꯐꯥꯎꯏ꯫ ꯃꯦꯀꯤꯔꯥꯁ ꯁꯅꯥꯍꯜꯗ ꯌꯦꯡꯂꯒ, ꯄꯥꯕꯨꯡ, ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ, ꯋꯥꯔꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯁꯅꯥꯗ ꯆꯩꯕꯤꯔꯅꯨ, ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯁꯤ꯫ ꯁꯅꯥꯍꯜ ꯇꯞꯂꯞꯅ, ꯒ꯭ꯌꯥꯟ ꯂꯥꯛꯈ꯭ꯔꯕꯣ? ꯂꯥꯛꯇ꯭ꯔꯤ ꯄꯥꯕꯨꯡ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯔꯁ ꯑꯃ ꯂꯥꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯏ꯫ ꯄꯨꯟꯅ ꯑꯍꯨꯝꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ꯫ ꯂꯩꯃ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ, ꯑꯗꯨꯒ ꯇꯍꯥ ꯇꯍꯥ, ꯏꯁꯥꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯁꯅꯥꯍꯜꯁꯨ ꯆꯪꯁꯤꯟꯗꯨꯅ, ꯊꯣꯏꯕꯤ, ꯄꯄꯥꯁꯤꯗ ꯂꯩꯅꯦ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯣꯛꯇꯔꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯩ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁꯇꯨ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯃꯦꯀꯤꯔꯥꯁꯇꯨ ꯆꯪꯂꯩ꯫ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨ ꯁꯅꯥꯍꯜ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯗꯣꯛꯇꯔ꯫ ꯁꯅꯥꯍꯜꯁꯨ ꯅꯣꯛꯂꯒ, ꯌꯥꯝ ꯊꯥꯖꯗꯦ, ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ? ꯏꯆꯥ ꯅꯨꯄꯤꯅꯤꯅꯦ ꯃꯁꯦ, ꯏꯆꯦ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯄꯤꯛꯂꯤꯉꯩꯗꯗꯤ ꯎꯈꯤꯕꯅꯤ, ꯆꯥꯎꯔꯒ ꯂꯩꯔꯝꯂꯦꯗꯅ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, ꯃꯥꯅꯦ ꯃꯥꯅꯦ꯫ ꯗꯣꯛꯇꯔꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗꯨ ꯆꯦꯛ ꯇꯧꯏ, ꯀꯣꯏꯁꯟ ꯈꯔꯁꯨ ꯍꯪꯉꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯗꯣꯛꯇꯔꯗꯨ ꯅꯣꯛꯂꯒ ꯁꯅꯥꯍꯜꯗ ꯌꯦꯡꯂꯒ, ꯗꯤꯁꯆꯥꯔꯖꯇꯤ ꯇꯧꯕ ꯌꯥꯔꯅꯤ, ꯑꯗꯣ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯁꯤ, ꯄꯦꯔꯦꯟꯁ ꯑꯝꯇ ꯂꯥꯛꯄꯤꯌꯣ, ꯍꯤꯗꯥꯛ ꯀꯩꯀꯥ ꯆꯥꯅꯕꯗꯣ ꯈꯔ ꯍꯥꯏꯖꯒꯦ꯫ ꯁꯅꯥꯍꯜꯅ, ꯌꯥꯅꯤ, ꯑꯩ ꯂꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯌꯥꯎꯅꯤꯡꯕꯅꯤ ꯃꯥꯁꯨ, ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯅꯤꯡꯕꯅꯤ꯫ ꯍꯣꯔꯦꯟ ꯍꯪꯕ ꯉꯝꯂꯣꯏ ꯈꯪꯕꯅ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯇꯨꯃꯤꯟꯅꯗꯨꯃꯛ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯑꯅꯤꯗꯨ ꯆꯪꯂꯛꯇꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯗꯣꯛꯇꯔꯗꯨ ꯁꯅꯥꯍꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯗꯣꯛꯇꯔ, ꯋꯥꯐꯝ ꯈꯔ ꯍꯪꯖꯒꯦ, ꯁꯦꯡꯅ ꯈꯨꯝꯕꯤꯌꯨꯀꯣ?
ꯗꯣꯛꯇꯔꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯍꯣꯏ ꯐꯅꯤ꯫ ꯏꯕꯦꯝ ꯑꯁꯤ ꯀꯩꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯒꯦ? ꯐꯦꯃꯤꯂꯤꯒꯤ, ꯄꯔꯁꯣꯅꯦꯜꯒꯤ, ꯑꯗꯨꯒꯨꯝꯕ ꯈꯔ꯫ ꯁꯅꯥꯍꯜ ꯂꯣꯠꯄ ꯌꯥꯔꯣꯏ ꯈꯪꯉꯤ ꯃꯥ꯫ ꯂꯣꯠꯄꯁꯨ ꯄꯥꯝꯗꯦ꯫ ꯃꯁꯥꯁꯨ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯁꯦꯡꯅ ꯍꯥꯏꯔꯛꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ꯫ ꯗꯣꯛꯇꯔꯗꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯀꯨꯞꯊꯅ ꯇꯥꯏ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯦ꯫ ꯀꯨꯞꯅ ꯁꯦꯟꯅꯁꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯁꯦ꯫ ꯗꯣꯛꯇꯔꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯈꯟꯖꯩ꯫ ꯍꯣꯏ, ꯀꯨꯞꯅ ꯁꯦꯟꯅꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯂꯤ꯫ ꯁꯅꯥꯍꯜ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯗꯤ ꯌꯥꯎꯔꯤ ꯇꯧꯔꯤꯁꯤ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯕꯣꯕꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯀꯩꯗꯧꯒꯦ? ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ, ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯗꯤ꯫ ꯃꯇꯨꯡꯗꯒ ꯍꯥꯏꯔꯛꯂꯕꯗꯤꯕ ꯑꯩꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯗꯕꯅꯤ꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯔꯣꯏ, ꯑꯗꯣ ꯏꯄꯥ ꯍꯣꯏ ꯍꯟꯈ꯭ꯔꯒꯦ, ꯅꯪ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯔꯗ꯭ꯔꯣ? ꯃꯦꯀꯤꯔꯥꯁ, ꯑꯩ ꯊꯤꯟꯒꯦ ꯃꯥꯕꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯝꯂꯒ ꯑꯩ ꯆꯠꯄ ꯄꯥꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ, ꯌꯥꯔꯗꯤ ꯌꯨꯝꯁꯤꯗ ꯊꯣꯏꯁꯅꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯕ ꯐꯥꯎ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ, ꯆꯤꯟꯕꯥꯜ ꯇꯝꯅꯗꯤ ꯐꯣꯡꯂꯛꯇ꯭ꯔꯦ꯫ ꯆꯤꯟꯕꯥꯜ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ, ꯐꯥꯖꯤꯟꯈ꯭ꯔꯦ, ꯋꯥꯈꯜ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯞꯅ ꯁꯣꯟꯊꯥꯡꯅꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯆꯤꯟꯕꯥꯜꯗ ꯐꯥꯎꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯆꯠꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯅ ꯎꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯍꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯅꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯨ ꯃꯃꯥꯅ ꯎꯔꯤ꯫ ꯕꯤꯃꯣꯠꯇꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯜꯂꯛꯑꯕꯣ ꯅꯪꯕꯣ? ꯍꯣꯏ꯫ ꯏꯕꯦꯝꯃꯗꯤ ꯃꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯍꯧꯗ꯭ꯔꯕꯣ? ꯃꯦꯀꯤꯔꯥꯁ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯀꯩ ꯍꯥꯏꯅ ꯈꯨꯝꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯇꯦ, ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯆꯪꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯃꯤꯡ ꯆꯜꯂꯨꯅꯕ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦꯗ꯫ ꯕꯤꯃꯣꯠꯇꯤ ꯉꯛꯂꯞ ꯇꯧꯅ DUꯗ ꯇꯝꯂꯒ ꯀꯣꯆꯤꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯣ? ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯔꯤꯁꯤꯗꯤ, ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯨ ꯌꯥꯏꯗ꯫ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯁꯤ꯫ ꯍꯣꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁꯇꯨ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯥ ꯊꯣꯏꯁꯅꯥꯕꯨ ꯃꯇꯣꯝꯇ ꯃꯐꯝꯁꯤꯗ ꯊꯅꯝꯕ ꯄꯥꯝꯗ꯭ꯔꯦ, ꯄꯨꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯅꯤ, ꯀꯔꯤ ꯇꯧꯈꯤꯅꯤ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯥ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯇꯧꯁꯤ ꯅꯨꯄꯤ ꯃꯍꯥꯛꯅꯗꯤ ꯈꯪꯕꯤꯒꯗ꯭ꯔꯥ? ꯍꯥꯏꯔꯒ ꯌꯦꯡꯂꯨꯁꯤꯔꯥ ꯅꯪꯒꯤꯗꯃꯛ ꯃꯥꯅ ꯀꯌꯥꯝ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯗꯨ ꯐꯥꯎꯔꯛꯀꯗ꯭ꯔꯥ? ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯝꯂꯒ ꯐꯥꯏꯜ ꯈꯔ ꯌꯦꯡꯂꯒ ꯂꯩ꯫ ꯎꯁꯤ ꯆꯪꯂꯛꯇꯨꯅ ꯁꯦꯂꯨꯠ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯔ, ꯋꯥꯐꯝ ꯑꯝꯇ꯫ ꯍꯥꯏꯌꯨ꯫ ꯗ꯭ꯔꯒꯇ 3 ꯐꯥꯏ꯫ ꯃꯐꯝ ꯇꯣꯉꯥꯜꯂꯤ, ꯑꯃꯇꯪꯗ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦꯗ ꯃꯅꯤꯄꯨꯔꯁꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯣꯁꯤꯗꯨꯅ ꯐꯅꯗꯤ ꯊꯤꯒꯠꯄꯅꯤ ꯑꯩꯈꯣꯏꯁꯨ, ꯑꯗꯨ ꯐꯪꯗꯦ, ꯐꯪꯂꯒ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯍꯦꯛꯇ ꯂꯣꯏꯅꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯑꯣꯁꯤ, ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯑꯣꯏ 1000ꯃꯨꯛꯇꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯝꯗꯧꯅ ꯁꯦꯝꯗꯣꯛꯀꯅꯤ? ꯉꯝꯂꯣꯏ꯫ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯦ꯫ ꯈꯪꯗꯦ ꯑꯣꯁꯤ, ꯃꯊꯥ ꯁꯥꯏ꯫ ꯍꯣꯏ ꯁꯔ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅꯤ, ꯃꯨꯟꯅ ꯈꯟꯁꯤ, ꯂꯣ ꯃꯊꯧ ꯇꯧꯍꯟꯁꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯦꯞ ꯀꯦꯁ ꯊꯣꯛꯂꯤꯕ ꯈꯪꯗꯕ ꯎꯗꯕꯅꯤ, ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯅ ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯆꯤꯡꯕ꯫ ꯍꯣꯏ ꯁꯔ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯔꯦꯞ ꯀꯦꯁ ꯊꯣꯛꯂꯤ ꯃꯌꯥꯝꯁꯦ ꯂꯣꯅ ꯐꯖꯅ ꯕꯤꯆꯥꯔ ꯇꯧꯕꯤꯔꯗꯤ ꯐꯒꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯦꯛꯁꯟ ꯂꯧꯈꯠꯇꯦ ꯈꯪꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯋꯥ ꯁꯥꯔꯛꯇ꯭ꯔꯦ꯫ ꯈꯨꯗꯛꯇ ꯍꯦꯡ ꯇꯧꯔꯒ ꯁꯤꯍꯟꯒꯗꯕꯅꯤ꯫ ꯍꯦꯡ ꯇꯧꯅꯁꯨ ꯀꯥꯟꯅꯔꯣꯏꯅꯤ, ꯑꯩꯒꯤ ꯋꯥꯗꯤ ꯑꯣꯁꯤ, ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯔꯦꯄꯤꯁꯇꯣ ꯄꯨꯜꯂꯒ ꯊꯝꯂꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯀꯧꯔꯒ ꯑꯃꯃꯝꯅ ꯕ꯭ꯂꯦꯟ ꯑꯃꯃꯨꯛ ꯂꯦꯜꯂꯗꯤ ꯃꯁꯥꯁꯨ ꯋꯥꯕ, ꯃꯗꯣ ꯈꯪꯖꯔꯦꯗꯅ ꯑꯋꯥꯕꯗꯣ, ꯃꯗꯨꯇꯪꯅꯁꯨ ꯄꯦꯟꯗꯕ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯣꯁꯤ ꯃꯩꯔꯥꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤ꯫ ꯁꯔꯒꯤ ꯋꯥꯗꯣ ꯑꯗꯨꯃꯛ ꯇꯧꯁꯤ꯫ ꯂꯣꯗ ꯑꯥꯔꯇꯤꯀꯜ ꯀꯌꯥ, ꯑꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯊꯤꯁꯤ ꯁꯔ꯫
ꯃꯗꯨ ꯂꯩꯔꯝꯃꯗꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯁꯦ ꯍꯥꯏꯅ ꯀꯣꯔꯠꯇ ꯍꯥꯏꯖꯔꯨꯒꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯑꯣꯁꯤ? ꯐꯔꯅꯤ ꯁꯥꯔ꯫ ꯄꯦꯟꯗꯕ ꯌꯥꯝꯅ ꯑꯗꯨꯒꯤꯅꯦ ꯑꯩꯁꯦ꯫ ꯁꯥꯔ ꯈꯪꯗ꯭ꯔꯦ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯑꯣꯏꯅ ꯎꯕꯤꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯐꯠꯇꯕ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯆꯦꯟꯊꯕ ꯆꯞ ꯃꯥꯟꯅꯩ꯫ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯑꯁꯨꯝꯕ ꯇꯧꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯌꯥꯎꯔꯤꯕꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯆꯤꯟꯊꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯤ ꯁꯥꯔ꯫ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯃꯤ, ꯑꯗꯨꯃꯛꯅꯤ꯫ ꯑꯣꯁꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯨꯍꯣꯡꯗꯧꯔꯦ ꯇꯥꯖꯩ꯫ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ? ꯅꯣꯕꯦꯝꯕꯔꯗ ꯇꯥꯔꯦ, ꯀꯃꯤꯡꯁꯤꯗ꯫ ꯀꯨꯏꯗ꯭ꯔꯦꯅꯦ, ꯅꯦꯛꯁ ꯃꯟꯇꯅꯤꯅ꯫ ꯃꯥꯅꯦ ꯃꯥꯅꯦ, ꯈꯪꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯦ, ꯂꯩꯕꯥꯛꯀꯤꯁꯨ ꯏꯃꯨꯡꯁꯤꯒꯤꯁꯨ꯫ ꯇꯧꯗꯕ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯁꯥꯔ, ꯑꯗꯣ ꯏꯟꯚꯤꯇꯦꯁꯟ ꯀꯧꯕꯤꯒꯅꯨꯀꯣ꯫ ꯀꯥꯎꯔꯦꯗ, ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯀꯣꯛꯇꯅꯤꯅꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ꯫ ꯑꯣꯁꯤꯗꯨ ꯅꯣꯛꯂꯒ ꯏꯟꯚꯥꯏꯇꯦꯁꯟ ꯂꯥꯛꯇ꯭ꯔꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯁꯥꯔ ꯑꯩꯗꯤ, ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯩꯔꯥꯕꯅ ꯀꯥ ꯍꯦꯟꯅ ꯆꯥꯝꯊꯣꯛꯄꯗꯨ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯄ ꯃꯩꯔꯥꯕꯅ ꯃꯐꯝꯗꯨꯗ ꯍꯦꯠ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯌꯥꯝꯗꯨ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯕꯤꯃꯣꯇꯤꯅ ꯃꯩꯔꯥꯕꯗ ꯃꯆꯥꯅ ꯗꯦꯜꯂꯤꯗ ꯆꯪꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯀꯔꯤꯒꯤ ꯆꯪꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕ? ꯁꯤꯗ ꯁꯨꯝ ꯇꯝꯂꯒꯦ ꯍꯥꯏ꯫ ꯇꯝꯍꯜꯂꯁꯤ ꯁꯅꯥꯈꯤꯌꯥ, ꯁꯤꯗ ꯁꯨꯝ ꯇꯝꯖꯔꯁꯅꯨꯗ꯫ ꯑꯗꯨꯕꯨ ꯑꯥꯗꯅ ꯐꯠꯇ꯭ꯔꯅꯤ ꯁꯤꯖ? ꯅꯆꯥꯅ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩ ꯍꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩꯕꯨ? ꯁꯤꯖ, ꯈꯖꯤꯛꯇꯗ ꯁꯣꯏꯒꯗꯕ ꯇꯧꯒꯨꯝꯁꯤ꯫ ꯃꯄꯥꯟꯗ ꯇꯝꯍꯟꯁꯤ꯫ ꯌꯥꯔꯣꯏ, ꯃꯥꯅ ꯉꯝꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯁ, ꯈꯪꯖꯗ꯭ꯔꯦ, ꯁꯅꯥꯈꯤꯌꯥꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯒꯦ, ꯑꯩꯅ ꯂꯥꯎ ꯍꯥꯏꯔꯦ ꯍꯥꯏꯌꯨ꯫ ꯕꯤꯃꯣꯇꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯑꯅꯤꯗꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩ ꯂꯩꯔꯦ ꯄꯥꯕꯨꯡ? ꯀꯣꯂꯦꯖ ꯀꯔꯥꯏꯗ ꯇꯝꯒꯦ ꯍꯥꯏꯔꯤꯕ? ꯄꯥꯕꯨꯡ, ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦ, DMUꯗ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯣꯆꯤꯡ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯍꯣꯏ, ꯁꯤꯗ ꯁꯨꯝ ꯆꯠꯂꯒꯦ, ꯁ꯭ꯋꯥꯏꯗꯁꯨ ꯌꯥꯝ ꯂꯩꯌꯦ ꯐꯕ꯫ ꯃꯩꯔꯥꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯩꯅꯤꯡꯉꯩꯁꯤꯅ? ꯕꯤꯃꯣꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯁꯅꯥꯈꯤꯌꯥ, ꯑꯉꯥꯡꯗꯨꯗꯕꯣ? ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ ꯍꯣꯏꯗꯣ ꯃꯇꯣꯝꯗ ꯊꯝꯕꯗꯣ ꯄꯥꯝꯗ꯭ꯔꯕ꯫ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦꯅꯦ, ꯁꯣꯟꯗ꯭ꯔꯤ, ꯉꯝꯂꯤ꯫ ꯅꯪꯅ ꯋꯥꯕꯤꯒꯅꯨ, ꯅꯁꯥ ꯃꯇꯤꯛ ꯆꯥꯅꯕ ꯍꯥꯟꯅ ꯇꯧꯁꯤ, ꯂꯥꯡꯐꯝ ꯈꯜꯂꯛꯀꯅꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯆꯠꯈ꯭ꯔꯤꯕ ꯃꯄꯥꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯆꯪꯕ ꯉꯝꯃꯣꯏꯀꯣ, ꯄꯥꯕꯨꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ꯫ DMUꯗ ꯑꯩ ꯈꯜꯂꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯦꯗꯃꯤꯁꯟ ꯂꯣꯏꯗ꯭ꯔꯤꯕꯅꯤ, ꯑꯩ ꯍꯌꯦꯡ ꯆꯠꯂꯨꯔꯅꯤ꯫ ꯕꯤꯃꯣꯇꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯔꯛꯇꯨꯗ ꯃꯥ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒ ꯃꯦꯀꯤꯔꯥꯁꯀꯗꯨ ꯄꯨꯟꯅ DMꯗ ꯃꯤꯡ ꯆꯟꯈ꯭ꯔꯕꯅꯤ꯫ ꯃꯩꯔꯥꯕ ꯃꯆꯥꯒꯤ ꯃꯇꯧ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯨꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯃꯄꯥꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯦ ꯈꯪꯏ꯫ ꯃꯥ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯣꯝꯗ ꯑꯗꯤꯇ꯭ꯌꯒ ꯕꯤꯗ꯭ꯌꯥꯒꯁꯨ ꯃꯔꯤ ꯂꯥꯞꯊꯣꯛꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯤꯇ꯭ꯌ ꯕꯤꯗ꯭ꯌꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯕꯅꯤ꯫ ꯐꯖꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯕꯅ ꯑꯗꯤꯇ꯭ꯌ ꯕꯤꯗ꯭ꯌꯥꯗ ꯎꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ꯫ ꯄꯨꯡ ꯀꯌꯥꯗ ꯀꯣꯂꯦꯖ ꯂꯣꯏꯒꯦ? 2ꯗ꯫ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ, ꯀꯣꯟꯅ ꯎꯅꯁꯤ꯫ ꯑꯗꯤꯇ꯭ꯌ ꯁꯥꯎꯔꯞꯇꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯔꯤꯁꯦ? ꯇꯧꯗꯦ, ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯅꯦ, ꯂꯣꯏꯅ ꯈꯪꯏ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ꯫ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯤꯗꯣ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ? ꯍꯥ? ꯕꯤꯗ꯭ꯌꯥ ꯁꯥꯎꯅ, ꯑꯩꯅ ꯏꯒꯅꯣꯔ ꯇꯧꯔꯦ, ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯦ ꯍꯥꯏꯅ ꯈꯪꯉꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯑꯗꯤꯇ꯭ꯌꯁꯨ ꯈꯣꯟ ꯀꯜꯂꯞꯅ, ꯈꯪꯗ꯭ꯔꯦ, ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ꯫
ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ. ꯉꯁꯤꯗꯒꯤ ꯄꯥꯎ ꯃꯣꯏꯅ ꯐꯥꯎꯔꯛꯀꯅꯨ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ꯫ ꯑꯗꯤꯇꯤꯌꯥ ꯁꯥꯎꯕꯅ ꯂꯣꯏꯔꯦ, ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯕ꯭ꯂꯣꯛ ꯇꯧꯔꯛꯄꯅ ꯀꯣꯜꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯤꯇꯤꯌꯥ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯥꯛꯇꯨꯅ ꯋꯥꯜꯗꯨꯗ ꯂꯪꯉꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ꯫ ꯃꯣꯏꯅ ꯈꯟꯕꯗꯨ ꯈꯛꯇꯪ ꯆꯨꯝꯃꯤ ꯈꯟꯖꯩꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯃꯐꯝꯗ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ? ꯋꯥꯍꯩꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯉꯝꯗꯦ꯫ ꯑꯗꯤꯇꯤꯌꯥ ꯐꯝꯊꯗꯨꯅ ꯈꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯅꯤ, ꯀꯅꯥꯅꯁꯨ ꯀꯥꯏꯅꯕ ꯄꯥꯝꯗꯦ꯫ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯤ ꯄꯟꯊꯨꯡꯗꯨꯕꯨꯅꯤ, ꯄꯟꯊꯨꯡꯗꯨ ꯉꯥꯏꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤꯅ ꯊꯠꯈ꯭ꯔꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯥꯅ ꯉꯝꯗꯨꯅ ꯗꯦꯜꯂꯤꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯂꯩꯃ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯄꯗ ꯎꯕꯗ ꯅꯣꯛꯂꯒ, ꯍꯩꯃ ꯏꯆꯥ ꯂꯥꯛꯏꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯐꯦ ꯇꯧꯔꯒ, ꯑꯧ ꯂꯥꯛꯑꯦ ꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯊꯣꯏꯁꯅꯥꯕꯨ ꯃꯥꯕꯨ ꯂꯣꯏꯈ꯭ꯔꯖꯥꯠꯂꯣ? ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ, ꯏꯃꯥ ꯀꯧꯔꯨꯈꯤꯒꯦꯀꯣ, ꯐꯝꯂꯝꯃꯣ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯊꯣꯏꯁꯅꯥ ꯑꯗꯨꯃꯛ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯃꯆꯥꯗ ꯉꯥꯡꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯍꯩꯃ ꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯃꯦꯀꯤꯔꯥꯁꯁꯤ ꯂꯥꯛꯇꯨꯅ ꯐꯝꯂꯒ ꯂꯩꯍꯧꯔꯦꯅꯦ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯉꯥꯎꯔꯦꯗꯅ, ꯀꯣꯂꯦꯖ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯃꯦꯀꯤꯔꯥꯁꯁꯤ ꯂꯥꯛꯍꯧꯔꯦꯅꯦ꯫ ꯑꯩ ꯆꯠꯂꯣꯏꯗ, ꯆꯠꯅꯤꯡꯗꯦ꯫ ꯊꯣꯏꯕꯤ, ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯌꯥꯡꯊꯣꯛꯎ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯃꯃꯥ ꯑꯩ ꯍꯟꯗꯛꯇꯤ ꯗ꯭ꯔꯣꯞ ꯇꯧꯔꯒꯦ, ꯆꯍꯤ ꯄꯥꯝꯃꯨꯏꯅꯦ ꯕꯦꯝꯃ ꯅꯪꯕꯣ꯫ ꯃꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦ, ꯏꯇꯣꯝꯇ ꯉꯥꯛꯇ ꯂꯩꯒꯦꯕ꯫ ꯂꯩꯃ ꯃꯆꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯂꯩꯃ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯅꯣꯛꯐꯦ ꯇꯧꯅ, ꯂꯩꯍꯧꯔꯕꯣ ꯏꯃꯥ? ꯏꯕꯨꯡꯉꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ? ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯌꯥꯡꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ? ꯈꯪꯗꯦ ꯑꯩꯁꯨ, ꯑꯩꯒꯤ ꯏꯆꯥꯁꯤ ꯀꯝꯗꯧꯅꯤ? ꯏꯃꯥ ꯀꯩꯗꯧꯔꯤꯒꯦ ꯃꯥꯕꯣ? ꯍꯤꯞꯍꯧꯕꯅꯤ, ꯆꯪꯂꯨꯒꯦ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯣ? ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤꯗ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯔꯣꯏ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯦꯛ ꯆꯪꯕꯁꯨ ꯉꯝꯗ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ꯫ ꯊꯣꯏꯁꯅꯥ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯛꯏ, ꯃꯥ ꯑꯩ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ, ꯃꯦꯀꯤꯔꯥꯁꯇꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯌꯨ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯡꯖꯤꯟꯗꯒꯤ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ? ꯊꯣꯏꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤꯒꯤ ꯔꯨꯝꯅꯤ, ꯅꯪꯅ ꯄꯪꯆꯪ ꯆꯪꯉꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯍꯥꯟꯅ ꯅꯣꯛ ꯇꯧꯔꯤꯗꯨꯗꯤ? ꯑꯩꯅ ꯌꯥꯔꯦ ꯆꯪꯉꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜ ꯂꯥꯛꯑꯣ, ꯊꯦꯡꯉꯤ꯫ ꯑꯩ ꯇꯜꯂꯦ, ꯅꯪ ꯆꯠꯂꯣ꯫ ꯁꯅꯥ ꯀꯔꯟ ꯇꯧꯅꯣ, ꯂꯣꯏꯁꯤꯜ ꯂꯥꯛꯑꯣ, ꯇꯥꯅꯤꯡꯗꯦꯀꯣ? ꯑꯩ ꯃꯤꯡ ꯁꯅꯥ ꯀꯧꯗꯦ, ꯑꯩꯅ ꯀꯧꯅꯤ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯑꯁ ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯀꯩꯒꯤꯅꯣ? ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯩꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯒꯦ? ꯑꯦ ꯑꯁꯦꯡꯕꯅꯤ ꯃꯦꯀꯤꯔꯥꯁ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯦ, ꯃꯤꯃꯥꯡ ꯊꯣꯛꯄ ꯏꯀꯥꯏꯔꯦ꯫ ꯀꯩꯅꯣ? ꯑꯩꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯁꯨ ꯃꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯦꯀꯤꯔꯥꯁ꯫ ꯊꯣꯏꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ, ꯇꯥꯅꯤꯡꯗꯤ ꯅꯪꯒꯤ ꯑꯦꯗꯣ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯁꯨ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ, ꯅꯪ ꯄꯨꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ, ꯃꯔꯩ ꯌꯥꯝ ꯇꯧꯒꯅꯨ, ꯅꯪꯉꯣꯟꯗ ꯍꯥꯏꯗꯧ ꯋꯥꯅꯤ꯫ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ, ꯅꯪ ꯄꯨꯗ꯭ꯔꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ, ꯆꯠꯂꯁꯨ ꯄꯨꯟꯅ ꯆꯠꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯤꯁꯤꯕꯣ? ꯁꯅꯥ ꯂꯥꯏꯔꯤꯛꯇ ꯇꯥꯏꯅꯒꯅꯨ, ꯅꯪ ꯀꯩꯁꯨ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈꯤꯗꯦ, ꯀꯩꯒꯤꯅꯣ? ꯅꯪꯅ ꯃꯈꯣꯏꯕꯨ ꯀꯤꯔꯤꯕ? ꯑꯩ ꯇꯜꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯁꯅꯥ ꯇꯤꯡꯈꯪ ꯌꯨꯔꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯗꯣꯛꯀꯗꯕꯅꯤ, ꯇꯤꯡꯈꯪ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯌꯦꯇꯨꯝꯅ ꯍꯜꯂꯗꯤ ꯁꯣꯏꯗꯅ ꯃꯗꯣ ꯃꯍꯨ ꯄꯨꯅꯤ, ꯑꯗꯨꯅ
ꯅꯪꯁꯨ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯑꯣꯏꯌꯣ. ꯂꯥꯏꯔꯤꯛꯅ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯧ. ꯂꯥꯏꯔꯤꯛꯅ ꯈꯨꯠꯂꯥꯏꯅꯤ ꯃꯤꯌꯥꯝꯅ ꯎꯁꯦ. ꯅꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯕꯁꯨ ꯑꯩꯗꯤ ꯁꯤ ꯐꯥꯎꯕ ꯌꯧꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯎꯁꯤ ꯀꯩꯗꯧꯒꯦ? ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯦꯀꯤꯔꯥꯁ ꯑꯩ ꯉꯝꯂꯣꯏ. ꯇꯥꯛꯐꯝ ꯑꯃ ꯂꯩꯈꯤꯕꯅ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯐꯅꯆꯧꯕ ꯑꯣꯏꯔꯕꯁꯨ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯅꯒꯅꯤ. ꯑꯩ ꯇꯜꯂꯤ. ꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯕꯒꯦ? ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯑꯩꯕꯨ ꯊꯥꯖꯧ. ꯑꯩ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯅꯤ. ꯑꯩꯕꯨ ꯊꯥꯖꯧ. ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯎ. ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯁꯥꯒꯤ ꯏꯃꯤ ꯐꯥꯎꯕ ꯃꯤꯀꯨꯞ ꯈꯔ ꯑꯃꯃꯝ ꯃꯔꯛꯇ ꯆꯠꯂꯕꯗꯤ ꯏꯃꯤꯅ ꯐꯥꯎꯕ ꯃꯤꯀꯨꯞ ꯈꯔ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤ. ꯏꯃꯤ ꯐꯥꯎꯕ ꯊꯥꯖꯕ ꯌꯥꯗ꯭ꯔꯕꯗ ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯑꯩꯅ ꯊꯥꯖꯒꯗꯧꯔꯤꯕ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯅꯃꯤꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ. ꯅꯃꯤꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯩ. ꯑꯃꯝꯕꯒꯤ ꯁꯛꯂꯣꯟꯗ ꯅꯪꯅ ꯃꯥꯕꯨ ꯎꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯃꯥꯅ ꯁꯦꯟꯅꯖꯔꯤꯕꯅꯤ. ꯃꯥꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕ ꯅꯠꯇꯦ. ꯅꯪꯕꯨ ꯁꯣꯛꯀꯗ꯭ꯔꯥ ꯑꯃꯝꯕꯗ ꯆꯠꯂꯤꯕꯗꯣ ꯍꯥꯏꯗꯨꯅ. ꯃꯥꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯅꯤ. ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯃꯤꯅ ꯃꯤꯄꯥꯏꯕ ꯄꯣꯛꯄꯒꯨꯝ ꯑꯩꯁꯨ ꯄꯣꯛꯏ. ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯤ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯖꯒꯦ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ ꯁꯅꯥ. ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ. ꯃꯦꯀꯤꯔꯥꯁ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯅꯤ. ꯑꯩ ꯉꯥꯏꯔꯝꯃꯒꯦ. ꯃꯈꯥꯗ ꯀꯨꯝꯊꯔꯣꯀꯣ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁꯇꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯁꯅꯥ ꯃꯁꯤ ꯂꯦꯡꯗꯦ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯆꯠꯈ꯭ꯔꯤꯕ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯗꯨꯅ. ꯄꯥꯈꯠꯆꯩ. ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯏ. ꯁꯦꯟꯅꯖꯅꯤꯡꯉꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ. ꯏꯅꯥꯛꯇꯒꯤ ꯂꯥꯞꯅꯁꯨ ꯊꯝꯅꯤꯡꯗꯦ. ꯅꯨꯡꯁꯤ. ꯅꯪꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯃꯤ ꯑꯣꯏꯅ ꯏꯟꯅꯖꯒꯦ.